India Leingakna Manipur Ngamkheigi Saruk Khara Myanmar Da Pithok-Khragani Haibagi Manipur MIYAMDA NUNGNANGBA LEIRIBA ASIGI MATANGDA Manipur Leingakna ASENGBA ACHUMBA AMA ATHUBA MATAMDA MIYAMDA KHANGHALLU HAINA NGASI KAKCHING Higher Secondary School gi MAHEIROISINGNA School Gate MAMANGDA LEPTUNA WAKAT KHONGJANG CHANGSINKHRE MSU KAKCHING District Committee gi miyeng makhada CHANGSINKHRE ngasi gi MAHEIROISING gi khongjang aduda Saruk Yaramba MSU KAKCHING District ki President Soibam Thoibana phongdorakpada India Leingakki lalongda Manipur gi Ngamkheigi Khara Myanmar Da Pithok-Khragani Haibagi MIYAMDA NUNGNANGBA LEIRIBA ASIGI MATANGDA Manipur Leingakna ATHUBA MATAMDA ASENGBA AMA KHANGHANGEDABANI Manipur gi Ngamkheigi kaidonungda kaiba yaroi Manipur gi lambu lalonpot amagumna India Leingakna chatharakliba lalong asigi matangda Manipur Leingakna Manipur MIYAMDA marikchumba ASENGBA ama athuba matamda khangangedabani haiki ngasigi MAHEIROISING gi khongjang aduda MAHEIROISINGna India amadi Myanmar Leingakki marakta aronba policy ama Manipur MIYAMDA athuba matamda khanghallu karam chauba India Leingakki machata Manipur gi Ngamkheigi manghanba yaroi Manipur gi Ngamkheigi bu lalonpot onthokpa yaningde. Our land is not for bargain. Hands off Manipur's territory. No deal, no swap, no surrender. Manipur borders are not negotiable. You can negotiate borders, but not our identity. Every inch of our Manipur carries the sacrifice of generations. No government has the men to tread our homeland. Haibana thaba placard sing paibaga loinana Manipur gi Ngamkheigi kaiba yaroi haiba kholausu lauki. Mama atuba matamda Manipur ga mena hambigadabani kaidongda Manipur gi Ngamkheigi kaiba yaroi amadi Manipur gi lam masi lalon potong na siyanaba adumba India sarkarna sathare iba lalong masigi matangna Manipur ga mena masigi marikchumba wafam atuba matamda Manipur gi praja MIYAMDA khangangedabani haiba adumba panamduda sanctionjaba ngasigi protest ni aduna Manipur Leingakna atuba matamda haiba Ngamkheigi gi asigumraba sayenaba leiriba sigi matangda achumba wayel amadi achumba wafam madu Manipur gi praja MIYAMDA khangangedab KAKCHING district sida leiriba maira paibi club organization kudingmak akoi KAKCHING district ki DC complex ta census ki training tawgani haibagi source ma khonjabadi ki laksabani adubo akoi khara student wing khara adu loinana ima khara ga akoi club organization club ki secretary yauraga changura kan unaru sida akoina thamjaram base akoi karigumba makhata na census ki training asi torok taragadi akan ba khongjang changjala haina akoi edem da thamjaram bani aduna akoi makhata na karigumba akoina census ki training asi tawba taragadi akoi makhata na khongjang changjing habse thamjaram ni karigumba torok taragadi akoi gi student budi leiba student JFD gi student budi na amadi KAKCHING district sida leiba akoi ima mera paibi kudingmangna satra naharon lebak MIYAMna amatoina ihau akan ba ma galwaina na changsin ngani haba wafum